Folktale Manipur bu tabiriba khwai pumnamakpu ehanba maktada ehakni koknona khuramjari. Channel asida nungairaba pungawari wari macha paurongna chingba kaya ama puzarake. Amadi mayamna nusibiduna channel asibu like, subscribe amadi share tawbasu kawbidanaba haizari. Isusa phamo wari horoglege kona ben munna taro. Thaina mamangai gi wari ni. Leipa gamada yamna singba mathauna leiba ningthau amana palami. Mahak mabukchal yamna chawrami. Praja khudimangnasu luna chana mahakna tawbirami. Ningthau asigi leibak ngakpagi thawongbo atopa leibak kayagi ningthau kayana kalaklami. Ningthau asigi hai singba mantri ama leirami. Mahakna leibak adugi thawong kayabu ningthau gi ayaba lawduna mantri na thawsin kaya panglami. Ningthau mantri asiga yamna luna chana tinna homin kaminarpo oibagi Matik amana mabuche na thasane. Chatkadabalam chatkainaramde. Leipa asigi ningthausi macha amata pokcharamde. No magi numit amada maaki thawbu puriba mantri da kausilaga hairami. Mantri, nahaki handak phangzagadoriba na chaasi, nipa oire, ai phangjarage, nupi oirabasu, ai gi oijarage. Asi hairabada mantri nasu hoi haiduna yanare. Isorgi nongdamni mantri gi nupidu macha nupa ani phaibok pogle. Amana ningthau macha oina pikre, amana mantri na yokhaure. Ningthau macha mantri macha anidu chawba sare pharakle. Makhoi anidu ningthi sana thangten satlung kayama chapmanana mahi masing suna haihale. No magi numit amadani ningthau na makhoi anibu kausenduna hairami. Nakhoi animak hayengdagi lam koiba hauro. Nakhoi anigi angamba matik mayaidu ningthau oina khanglage. Ningthau gi waadu makhoi anina suyarami. Nong hek nganbaga poyom puduna mapa ningthau mantri anibu khurumlaga lamkoiba thorakle. Makhoigi khusu khulai matik chan hapchinduna mathang bon kaya phauduna ningthau macha mantri machana lakpana ithat ama thengnare. Ithat adugi mapanda makhoi ani pothare. Ngaihak leiringaida leipak adugi ningthau amasung maharani amadi mahaki machanupi kumariga loinana ithat aduda laklami. Makhoi anina leiriba mafam adu tamna lagle. Mafam adugi nakalda leiriba luraba pukri amagi mayaida sana thambal ama satliba aduda ningthau maharani macha kumarina munna yenglami. Kumarina yamna pamsana sana thambal aduda yenglami. Lam koiba lakliba nupa ani dusu munna yengduna leirami. Ningthau aduna lam koiba nupa ani duda hairai. Mahasoy, nakhoi ani nasaksu yamna manai. Nakhoibu mafam asida kari tawba laklibano. Nupa ani aduna leipa asigi ningthauren aikoi anina laksabadi lam koibo ina laksabani haina khumlami. Ningthauna makha tarai. Nakhoi si achamba sumande aduna nakhoi anigi marakta sanagi thambalasi heglaga ningthau aingonda katpa hanbaduda aigi ichanupi asi thazarage. Sana thambalasi heglo haina hairami. Makhoi ani su hek ngamba tanaba chayengnaba pambadagi heksage hoi haiduna yare. Nupa ani dugi marakta ningthau macha nupa oibaduna ningthau macha nupi adu hena pamlami. Aduna sungsoi soidana mana phangnaba wakhal khalaklami. Karigumba marup mantri machana magi thambalasi hek pahankrabadi kumari asi phangauraroi. Adunadi mantri macha asi lamthabada hana luraba ising khonung asida mahak chongthahankrage haiduna khallare. Ningthauda akhoi changyengzarage haizarami. Ningthau aduna iren khong pukri achauba adugi mapanda chapmanana nupa anidu lephallaga swa haina tharami. Nupa anidugi marakta lauthiba ningthau macha nupa adudi chongthadre. Mantri macha aduna chongthaduna iroiraduna iyai yaurakpada mathakta lehoriba nupa aduna lirung paiduna tenga thongduna isingi mayaida thambal heknaba thaurangliba mantri macha tamna kaplagle.
Tena duna mantri machada pandaduna ising manungda leiba ngada oina yungle. Mantri machana thambaladu hekre. Madu urabada ningthau machana isingda chongthaduna mahaki marup oiriba mantri machana hegliba thambal munnaba thawong ama tawrakle. Mantri machana thambal lodna ising manungda purakpadu ningthau machana namduna lona munkhre. Ningthau machana leirai thuna kakhalaktuna ningthauda sana thambal katle. Khudak adumaktada ningthau adugi machanupi adu mabukchel pikpa ningthau macha aduda katle. Ningthau maharani anidi konungda hansinkre. Ningthau macha kumari adu phanglabada makoi humpuna makha taba oina lam koiba lakle. Mantri machadi khara adum thablapna mataw ningthau machagi tunginari. Thengzilaklabada atopa leibak amagi mafam amada makhoi humadu leknanaba thauranglami. Mantri machaga ningthau machaga pulladuna khampok sangani saminare. Khampok sangamadana ningthau macha aduga kumari duga leminahalle. Amadana mantri macha mado marekle. Makhoina yarekliba mafam adudi hingsaba hingchabi singi chakta mafam oiramle. Thengzilaklaba matamda mafam aduda hingchaba ama angangba khonjalga loinana khanghaudana dang dang lakpagi makhol taraklami. Hingchaba aduna ahanba oina ningthau machaga kumariga leiriba adumaktada hochilaklami. Madubada ningthau macha adudi chelasi lauduna chenaba honarami. Hingsaba aduna kumari dubu pharaga punanaba laknarami. Matam aduda mantri macha aduna akiba mata yaudana hochilaktuna hingsaba adu tamna makhutta lirung ten paiduna tensei tenga thongduna liri hanna hanna chingduna heizaba lewa sizinaduna hingchaba aduda hanna hanna kaplami. Tena hanna hanna palaba hingchaba adu kumari du thadoklamlaga mathwai hingnanaba kanna laud khongduna chenkre. Matamduda pangdraba mabuchel pikpa ningthau macha adudi leiramdre. Rajkumari duna chensilaktuna mantri macha aduda mabu loksinbinaba haisaki. Kumarina Pangal thauba thauba Rajkumari aibu nungsibiyo. Aigi thawai kanbibasu nahakni pukchel pikpa pangdaba nupa adu aigi puroibu oizaba ngamjaroi. Karigumba athaubana aibu loksinba ngamdrabadi ai sizakrani. Asi haiduna haizarami. Mantri machagi mafamdagi pakhum amata phangdrabada kumari aduna ai thanda sizakrage haiduna lok amada chongthanaba thaurang torami. Mantri machana khamduna kumari na ningzabadu phangalami. Ningthau macha adudi magi nupi amadi mamanaba adu sikhrabra sidabra khangdana hanna yenglamda maramdam leibak yorakli. Rajkumari na mantri machabu puraktuna mapagi mamagi mafamda asengba wari singtam labada ningthau mapa mama oiriba aduna yabiraduna chauna mantri machaga Rajkumari ga luhongbirami. Mantri macha adugi leipak tana Rajkumari mapa ibungo ningthauna ningthau maharani makhoi animakna machanupiga mamak nupaga thinbiragle. Lam mamagi ningthau lai tarabada haunaba thaurang tawduna mantri macha sigi leipak ningthauna yamna taramna uglami. Ningthau masel maharani masel harauna hailei chamin thakminaringaida ningthau macha tholaktuna Rajkumari bu khuzeng paiduna mapa ningthauda wakatke honarakpada Rajkumari mapa ibungo ningthauna thattuna hairami. Karigino pangdaba nupa nahakna leipak asigi ningthaugi mamau oigadawriba aigi ichanupi asida sokke honariba. Ichanupi asidi leipak asigi ningthau machanipada luhongkhrabani. Asi haiduna taklami. Matam maduda ningthau macha adu wakhal taduna ngakchanana leirami. Leipa asigi ningthauna yengu ningthau oiradawba ichanupani haiduna mantri macha oiramba adu ningthau machagi fisol setpiduna puthorakle. Ikairaba ningthau macha oiramba adu wari punamak khanglabada mapa ibungo mantrigi manakta changzaduna leikhi. Aduga mathauna phaba mantri machanipa aduna ningthaugi macha oiduna mapa ningthau leima anibu thauganjaki. Leipak sigi ningthauna magi leipak ngakpa ngamgadaba mathauna leibabu lam kohenduna khanki. Rajkumari gi mama mapa ani adusu machanupi ningthisana sinaramlaga marebak tahankhirami. Asum tawduna leiba adu ingna tapna pankhi. Isusa wari loire. Hoi ben chalage yamna nungaiba wari singse. Abo chale.